मैम अखोई हुजिक मणिपुर की थोले नहानगे मणिपुर लेंगे वीडियो नम ngमद्रे मैम थबक से थीना चिल्ले हनकी को अदनने मतम सुपंग फंगदबा इसा युमदगी थोबोक संदेबा हंदसी वादना खचिंगे अदो गसी जे मैम हनबगी जे सुम मैम मतेक मतेक शेयर तौजरकेना याम पुरा तौदरगसु को अगंबा मतेक मतेक खरा शेयर तौजरकेना मैम वीडियो से लमजरकने मैम हुजे कोई थोले युमदगी तंगलापा मपा यौसले मैम मनिंगना अखोई पिथिने गुगुने अखोई ताने मोय गई तोंगी अखोई की कांगपुसे अखोई मरीने समिनदोइजे आइने ससोने अखोई अनीने अदो मोय सिदुसु असागे थेंगरनी ससोनी बानी थोमिनारे मैम सुम पतेंग पतेंग लमजरके मुझे अखोई की केनो पा यौरे कंगला मपा मुझे अखोई कोरेंगा यौरे क्या वाली है नहीं कहीं क्या वाली है मणिपुर है लोग ना हाँ इधर ना माउंट है बोलो हम जे भी हो हम फंसे कोई ये मणिपुर से फंसे तो हम फंसे लंबी से फंसे से भी रह गई बात हम जे भी हो तो मैं ना क्या पता मुझे बोल दूँ कल तो लंबी से फंसे से नाला का मुझे ये फंसे कोई मणिपुर वेदर से नुंगाइबा टाइमिंग होलिसे अदो फजाउदु फजारे चिंग मयादा नुसा थोगा याम फजारे वाह फजारे बस याम फजारे ठीक है ले कई लमनो खंगे फाइसे कांगा तो बिदि हे लमने कोई लाइसे उसी काम को भी बता यंगे कोई नुसा थोलागा लंबी लगी येंबदा मफमदसु यामना पोस्ट आरे याम फजंगा मैम येंबियु ममांगदा लगिबा व्यू जेबदा सोरोक से नालगा चिंग जे नुसा थोपुगी मंगान से फजबार अदो आई ममांगदा गैस उबा गाड़ी हम थोंजन व्यू को लोई मांगे माना व्यू हाथों पे अदो आई खबर लगे ये व्यू याम फजंग मफम ये व्यू पोस्ट आरे ting sikpado nakang yung sige na kung alam mo Switzerland ba ano ne nakang yung sige kang na mawali so ngale sinali pa zare ko nakang je ko ita ka wale ang ako jo sige kang upiyok sa le maning da pero ko gi iti kuya ga lady ko tawa ko biting me maning da ko ya kuya da lady Sân này mình đến đây, ông có sân này mà người thâu đi, mau rồi đó, xa xa là cả đây đi, và tiêm nó không cho gần đây đâu. Đây này mèo, okay. Okay guys. So funny guys, ang baro. Camera deh, Camera deh, buka lo. Nuai ya, oh nuai. Nuai kere, aku bisa. So funny. Okay guys, apa? 300 meters at SBI Circle. Continue straight to stay on GS Road, Mahapurush Srimanas. Ya mungkin hati orang, undang tinggi pun tarang muka lah koi. Bayam saya lebih memilih koi yang mana na, aku lebih besar dari na koi tuan macam tu ni le. Bayam hati ki Manipur Bhavan ni, ya orang koi kaya orang muncul lagi, pasal yang macam tu pusing ni. Brahmaputra bridge kale, soalnya bridge se, kuliah itu besar ni macam, bridge ni am besar ni. Yang turian nak kan dia utara. Bukan. Sama
ꯂꯣꯏ ꯆꯤꯡꯅ ꯊꯥꯔꯦ ꯃꯌꯥꯝ ꯁ꯭ꯋꯥꯏꯁꯤꯗ ꯉꯥꯏꯍꯥꯛ ꯑꯩꯈꯣꯏꯁꯦ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯁꯦꯅꯀꯣ ꯉꯁꯥꯏ ꯍꯣꯇꯦꯜꯗꯒꯤ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯔꯛꯇ꯭ꯔꯦ ꯑꯗꯨꯅ ꯁ꯭ꯋꯥꯏꯗ ꯃꯌꯥꯝ ꯄꯨꯂꯞ ꯆꯥꯃꯤꯟꯅꯁꯦꯅ ꯁ꯭ꯋꯥꯏꯁꯤꯗ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯁꯦꯅ ꯇꯧꯔꯤ ꯃꯣꯏ ꯅꯨꯄꯤ ꯃꯌꯥꯝꯁꯨ ꯁ꯭ꯋꯥꯏꯗ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯅ ꯉꯥꯏꯍꯥꯛ ꯂꯦꯞꯇꯅ ꯀꯩꯅꯣ ꯇꯧꯗꯅ ꯇꯧ ꯂꯩꯔꯤ ꯁꯤ ꯍꯣꯇꯦꯜꯁꯤꯗꯅꯦ ꯆꯥꯗꯣꯏꯁꯦ ꯒꯥꯔꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯒꯥꯔꯤꯈꯩꯗꯣ ꯁꯤꯗ ꯂꯩꯔꯦ ꯖꯁꯣꯟꯅ ꯋꯥꯛꯀꯤꯡ ꯆꯠꯂꯤ ꯃꯥ ꯃꯁꯥꯁꯦ ꯈꯔ ꯐ꯭ꯔꯦꯁ ꯑꯣꯏꯅꯕ ꯋꯥꯛꯀꯤꯡ ꯆꯠꯂꯤꯅꯦꯅ ꯍꯪꯒꯠ ꯍꯟꯗꯥ ꯁꯤꯒꯤ ꯂꯝꯄꯥꯛ ꯃꯆꯥꯁꯤꯗ ꯑꯩꯈꯣꯏꯅ ꯐꯝꯃꯤꯁꯦ ꯍꯦꯛ ꯔꯣꯗ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯦ ꯍꯦꯛ ꯃꯦꯟ ꯔꯣꯗꯇꯨꯒꯤ ꯁꯥꯏꯗꯠꯇꯨꯗꯅꯤꯀꯣ ꯁꯤꯒꯤ ꯍꯣꯇꯦꯜ ꯃꯆꯥꯁꯤ ꯊꯦꯡꯅꯕꯗꯒꯤ ꯁꯤꯗ ꯀꯩꯅꯣ ꯇꯧꯁꯦ ꯁꯤꯗ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯔꯁꯦ ꯑꯧ ꯑꯩꯈꯣꯏ ꯇꯥꯒꯤ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯕ ꯊꯣꯛꯑꯦ ꯌꯥꯔꯦꯗ ꯀꯩꯁꯨ ꯌꯥꯝ ꯀꯟꯅ ꯈꯣꯡꯗꯧꯕ ꯂꯩꯇꯦꯕ ꯀꯩꯁꯨ ꯌꯥꯔꯦ ꯁꯤ ꯂꯝꯕꯤ ꯇꯪꯈꯥꯏ ꯌꯧꯁꯜꯂꯀꯥꯟꯗ ꯖꯁꯋꯟ ꯉꯥꯏꯕꯒꯤ ꯉꯥꯏꯍꯥꯛ ꯂꯦꯞꯄꯨꯔꯦ ꯌꯨꯡ ꯍꯥꯟꯗꯣ ꯍꯥꯜꯂꯕꯣ ꯒꯣꯕꯤ ꯇꯩꯁꯨ ꯑꯉꯥꯡ ꯃꯌꯥꯝ ꯃꯄꯥꯟ ꯊꯣꯛꯅꯕ ꯍꯣꯠꯅꯕ ꯇꯧꯅꯔꯤ Okay guys, yes. Kalau. Kau gue bikin sana nih ada. Tea break. Nung bisa ke tak? Sadam. Kaya siya. Coba menjadi tu sengai ba. ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯕꯦꯡꯒꯣꯜꯗꯤ ꯌꯧꯁꯜꯂꯛꯑꯕꯅꯦ ꯕꯦꯡꯒꯣꯜ ꯑꯁꯥꯝ ꯕꯣꯔꯗꯔꯗꯒꯤ ꯄꯨꯡ ꯑꯅꯤꯃꯨꯛ ꯍꯧꯖꯤꯜꯂꯛꯑꯕꯅꯦ ꯖꯁꯋꯟꯒꯤ ꯒꯥꯔꯤꯁꯦ ꯇꯥꯌꯔꯁꯦ ꯂꯣꯏ ꯁꯦꯒꯥꯏꯔꯛꯇꯅ ꯍꯧꯖꯤꯛ ꯇꯥꯌꯔ ꯁꯤꯟꯗꯣꯏ ꯇꯧꯔꯤ ꯃꯥꯒꯤ Baba, ꯍꯥꯎꯅꯦ gari segaye. ꯒꯥꯔꯤ ꯁꯦꯒꯥꯏꯔꯦ ꯁꯣꯝꯗ ꯑꯩꯈꯣꯏ ꯒꯥꯔꯤ ꯑꯅꯤ ꯃꯃꯥꯡꯗ ꯈꯥꯝꯃꯤ ꯑꯗꯒꯤ ꯁꯤꯗ ꯃꯣꯏꯈꯩ ꯑꯃ ꯀꯩꯅꯣ ꯇꯧꯔꯤ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯃꯁꯤ ꯑꯃꯁꯦ ꯑꯃꯨꯛ ꯈꯣꯡꯖꯤꯜꯂꯛꯏ ꯃꯇꯥꯡꯁꯤ ꯁꯤ ꯑꯝꯇ ꯌꯦꯡꯗꯕ ꯌꯥꯔꯣꯏ ꯃꯌꯥꯝ ꯃꯍꯤꯟꯒꯤ ꯒꯥꯔꯤ ꯍꯧꯖꯤꯛ ꯇꯥꯌꯔ ꯁꯤꯟꯕ ꯂꯣꯏꯔꯦ ꯆꯠꯂꯝꯃꯤꯁꯦ ꯑꯩꯈꯣꯏ ꯊꯧꯔꯒꯦ ꯑꯁ ꯇ꯭ꯔꯛ ꯃꯌꯥꯝꯁꯤ ꯄꯥꯏꯒꯩ ꯊꯧꯕꯖꯥꯠꯅꯤ ꯊꯧꯅꯕ ꯇꯧꯔꯒꯦ ꯑꯩꯈꯣꯏꯁꯨ ꯆꯥꯛ ꯑꯃ ꯆꯥꯗ꯭ꯔꯤ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯃꯅꯨꯡꯒꯤ ꯐꯤꯕꯝꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯤ ꯍꯧꯖꯤꯛ ꯊꯣꯡꯅꯥꯎ ꯉꯥꯛꯇꯪ ꯍꯥꯡꯗꯣꯛꯄꯅꯦ ꯑꯗꯨꯗꯩ ꯊꯧꯒꯠꯂꯛꯑꯦ ꯆꯠꯅꯕ ꯇꯧꯔꯁꯦ ꯑꯩꯈꯣꯏꯁꯨ ꯊꯧꯒꯠꯂꯛꯑꯦ ꯃꯣꯏ
ꯁꯤ ꯔꯦꯁꯇꯨꯔꯦꯟ ꯑꯃꯗ ꯃꯌꯥꯝ ꯆꯥꯛ ꯆꯥꯁꯦꯅ ꯉꯥꯏꯍꯥꯛ ꯈꯥꯝꯃꯤ ꯑꯩꯈꯣꯏꯁꯦ ꯃꯣꯏ ꯁꯣꯝꯗꯁꯨ ꯆꯥꯛ ꯈꯔ ꯆꯥꯅꯔꯤ ꯃꯌꯥꯝ ꯃꯣꯏ ꯑꯣꯔꯗꯔ ꯇꯧꯔꯦ ꯑꯩꯈꯣꯏꯒꯤꯗꯤ ꯇꯧꯈ꯭ꯔꯦ ꯑꯣꯔꯗꯔ ꯄ꯭ꯂꯦꯁ ꯇꯧꯕ ꯂꯣꯏꯔꯦ ꯁꯣꯝꯗ ꯍꯥ ꯌꯥꯏ ꯁꯣꯝꯗ ꯑꯉꯥꯡꯈꯩ ꯁꯥꯟꯅꯔꯤ ꯁꯣꯝꯗ ꯆꯥꯗ ꯃꯆꯥꯒꯗ ꯁ꯭ꯋꯤꯡ ꯍꯥꯏ ꯂꯩꯔꯦ ꯑꯩꯈꯣꯏ ꯄꯤꯇꯤꯒ ꯒꯨꯕꯤꯒꯁꯨ ꯑꯥꯗ ꯍꯥꯏꯔꯤ ꯅꯨꯡꯉꯥꯏꯔꯦ ꯃꯣꯏ ꯁꯤꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯌꯨꯝ ꯌꯧꯅꯕ ꯊꯣꯛꯑꯒꯦ ꯁꯤꯅ ꯑꯩ ꯋꯥ ꯉꯥꯡꯕꯁꯤꯗ ꯃꯨꯟ ꯃꯨꯟ ꯌꯦꯡꯉꯤꯁꯦ ꯍꯥꯎ ꯍꯥꯎ ꯍꯧꯖꯤꯛ ꯁꯨꯔꯦ ꯑꯩꯈꯣꯏ ꯂꯥꯛꯄ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯃꯌꯥꯝꯁꯦ ꯁ꯭ꯋꯥꯏꯗ ꯇꯧꯅꯔꯤꯁꯦ ꯌꯦꯟꯒꯁꯨ ꯂꯩꯔꯤꯌꯦ ꯌꯦꯟꯁꯦ ꯍꯥꯎꯗꯤ ꯍꯥꯎꯗꯧ ꯌꯦꯟꯅꯤ ꯆꯥꯛ ꯉꯥꯏꯔꯤ ꯆꯥꯛꯁꯦ ꯃꯇꯝ ꯉꯥꯏꯍꯥꯛ ꯆꯪꯅꯦꯅ ꯑꯉꯥꯡꯈꯩꯁꯨ ꯅꯨꯡꯉꯥꯏꯔꯦ ꯃꯣꯏꯁꯤꯗ ꯁ꯭ꯋꯤꯡꯒ ꯂꯩꯕꯁꯤꯗ ꯑꯉꯥꯡ ꯅꯨꯕꯤ ꯃꯌꯥꯝ ꯌꯥꯎꯕꯅꯤꯅ ꯃꯌꯥꯝ ꯃꯝꯃꯦ ꯇꯣ ꯍꯧꯖꯤꯛ ꯄꯨꯔꯥ ꯃꯝꯃꯕꯅꯦ ꯑꯩꯈꯣꯏꯅ ꯆꯥꯛ ꯆꯥꯕꯩ ꯃꯄꯥꯗꯅꯦ ꯆꯥꯛ ꯆꯥꯕꯗꯤ ꯂꯣꯏꯅꯔꯦ ꯍꯧꯖꯤꯛ ꯆꯠꯅꯕ ꯇꯧꯔꯅꯤ ꯁꯤꯗꯒꯤ ꯑꯩꯈꯣꯏ ꯊꯧꯗꯣꯛꯅꯔꯅꯤ ꯑꯩꯈꯣꯏ ꯒꯥꯔꯤ ꯃꯔꯤꯅꯤꯀꯣ ꯂꯥꯛꯏꯁꯦ ꯈꯪꯕꯨꯗꯤ ꯈꯪꯉꯝꯕꯅꯤꯗ ꯉꯁꯥꯏꯗꯣ ꯒꯥꯔꯤ ꯃꯔꯤꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯊꯧꯗꯣꯛꯅꯕ ꯇꯧꯔꯒꯦ ꯑꯉꯥꯡꯈꯩ ꯆꯥꯍꯧꯔꯤ ꯃꯣꯏ ꯆꯥꯕ ꯂꯣꯏꯔꯦ ꯊꯧꯗꯣꯛꯄ ꯌꯥꯔꯦ ꯍꯧꯖꯤꯛ ꯃꯌꯥꯝ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯀꯩꯅꯣ ꯌꯧꯁꯜꯂꯛꯀꯗꯣꯔꯦ ꯑꯩꯈꯣꯏꯒꯤ ꯇꯥꯏꯒꯔ ꯕ꯭ꯔꯤꯖ ꯄꯥꯛ ꯄꯨꯜ ꯍꯥꯏꯗꯣ ꯑꯗꯨ ꯌꯧꯁꯜꯂꯛꯀꯗꯣꯔꯦ ꯍꯧꯖꯤꯛꯁꯦ ꯄꯨꯡꯈꯥꯏꯃꯨꯛ ꯂꯩꯔꯗꯤ ꯌꯧꯔꯅꯤ ꯅꯨꯡꯗꯥꯡꯁꯦ ꯁꯨꯃꯥꯏꯅ ꯒꯥꯔꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯑꯞꯇ ꯂꯣꯏ ꯊꯥꯜꯂ ꯊꯧꯖꯤꯜꯂꯛꯄꯁꯦ ꯀꯣꯛ ꯉꯥꯎꯔꯤꯁꯦ ꯒꯥꯔꯤ ꯊꯧꯕ ꯑꯗꯣ ꯂꯝꯕꯤꯁꯤꯗꯤ ꯅꯨꯡꯗꯥꯡꯗ ꯃꯣꯏ ꯂꯝꯕꯤꯁꯦ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯃꯣꯏꯒꯤ ꯔꯣꯗ ꯁꯥꯏꯗꯇ ꯔꯤꯐ꯭ꯂꯦꯛꯇꯔ ꯀꯩꯀꯩ ꯅꯞꯄꯁꯤꯅ ꯁꯤꯅ ꯊꯧꯕꯗꯤ ꯅꯨꯡꯉꯥꯏꯕꯀꯣ ꯍꯥꯏꯋꯦꯁꯦ ꯅꯨꯡꯗꯥꯡꯗ ꯁꯨꯃꯥꯏꯅ ꯅꯞꯇꯕ ꯂꯝꯕꯤꯗꯗꯤ ꯅꯨꯡꯗꯥꯡ ꯊꯧꯕꯁꯦ ꯈꯔ ꯔꯤꯁꯀꯤ ꯑꯣꯏꯌꯦꯕꯀꯣ ꯑꯗꯣ ꯁꯤ ꯅꯞꯄꯁꯤꯅ ꯌꯥꯝ ꯁꯦꯐ ꯑꯣꯏꯔꯦ ꯑꯗꯣ ꯑꯗꯨ ꯌꯧꯔꯒ ꯑꯗꯩꯗꯤ ꯇꯥꯏꯒꯔ ꯕ꯭ꯔꯤꯖ ꯌꯧꯕꯗꯩꯗꯤ ꯁꯤꯛꯀꯤꯝ ꯆꯪꯒꯗꯧꯕ ꯅꯛꯁꯜꯂꯛꯑꯅꯤ ꯃꯌꯥꯝ ꯊꯧꯊꯔꯁꯤ ꯈꯥꯝꯗꯣꯏꯔꯣ ꯂꯝꯕꯤꯁꯤꯗꯤ ꯑꯁ ꯃꯃꯥꯡꯗ ꯊꯧꯖꯤꯜꯂꯛꯏꯕ ꯒꯥꯔꯤꯁꯦ ꯑꯝꯇ ꯌꯦꯡꯉꯨꯅꯦ ꯃꯥꯅ ꯃꯩꯁꯦ ꯑꯞꯇ ꯊꯥꯜꯂꯒ ꯀꯟꯅ ꯊꯧꯖꯤꯜꯂꯛꯑꯦ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯅꯦꯕ ꯌꯥꯝꯅ ꯔꯤꯁꯀꯤ ꯑꯣꯏꯔꯤꯁꯦ ꯁꯤ ꯃꯥ ꯃꯩꯁꯦ ꯗꯥꯎꯟ ꯊꯥꯜꯂꯗꯤ ꯐꯗꯧꯕ ꯃꯩ ꯑꯞꯇ ꯊꯥꯟꯕ ꯀꯥꯡꯕꯨꯁꯤꯅꯅꯦꯕ ꯌꯥꯝ ꯕꯦꯔꯥ ꯀꯥꯜꯂꯤꯁꯤꯀꯣ ꯒꯥꯔꯤ ꯊꯧꯅꯕ ꯉꯝꯗꯦꯕ ꯁꯤꯅ ꯃꯌꯥꯝ ꯍꯥꯏꯋꯦ ꯊꯧꯕꯗ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤ ꯌꯥꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁꯤꯛꯀꯤꯝ ꯂꯥꯟꯁꯤꯜꯂꯛꯑꯦ ꯔꯪꯄꯣꯒꯤ ꯒꯦꯠꯇꯣ ꯀ꯭ꯔꯣꯁ ꯇꯧꯔꯛꯑꯦ ꯍꯧꯖꯤꯛ ꯔꯪꯄꯣ ꯃꯅꯨꯡ ꯊꯧꯖꯤꯜꯂꯛꯑꯦ ꯄꯨꯡꯗꯤ 9:30ꯃꯨꯛ ꯇꯥꯔꯦ ꯑꯉꯥꯡꯈꯩꯁꯨ ꯂꯣꯏ ꯋꯥꯅꯔꯦ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯃꯌꯥꯝ ꯍꯧꯖꯤꯛ ꯌꯧꯔꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯂꯝꯕꯤ ꯍꯥꯡꯉꯒꯗꯤ ꯄꯨꯡꯈꯥꯏꯃꯨꯛ ꯆꯪꯒꯅꯤ ꯍꯥꯡꯗ꯭ꯔꯒꯅ 40 ꯃꯤꯅꯤꯠꯁꯃꯨꯛ ꯆꯪꯒꯅꯤ ꯑꯗꯣ ꯈꯪꯗꯦ ꯍꯦꯟꯕꯁꯨ ꯌꯥꯏ ꯄꯨꯡꯃꯨꯛ ꯆꯪꯗꯣꯏꯅꯤ ꯑꯃꯨꯛ ꯂꯝꯕꯤ ꯍꯥꯡꯗ꯭ꯔꯒꯗꯤ ꯍꯥꯡꯉꯒꯗꯤ ꯑꯗꯨꯝ ꯄꯨꯡꯈꯥꯏꯃꯨꯛ ꯑꯗꯨꯝ ꯌꯧꯕꯅꯦ ꯅꯨꯡꯗꯥꯡ ꯑꯣꯏꯕꯅꯤꯅꯀꯣ ꯑꯗꯨꯝ ꯊꯨꯕꯅꯦꯕ ꯑꯗꯣ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗꯗꯤ ꯑꯗꯨꯝ ꯄꯨꯡꯃꯨꯛ ꯆꯪꯕꯅꯦ ꯂꯝꯕꯤꯁꯦ ꯄꯤꯛꯑꯒ ꯃꯤ ꯈꯤꯇꯪ ꯍꯦꯛ ꯆꯤꯟꯕꯗ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯣꯏ ꯃꯃꯥꯡꯗ ꯑꯅꯤ ꯑꯃ ꯊꯧꯔꯤ ꯑꯩꯈꯣꯏ ꯃꯅꯤꯡꯗ ꯑꯅꯤ ꯑꯃ ꯊꯧꯔꯤ ꯊꯧꯖꯔꯒꯦ ꯃꯌꯥꯝ ꯌꯨꯝ ꯌꯧꯔ ꯃꯈꯥ ꯁꯝꯊꯖꯔꯛꯑꯒꯦ ꯋꯥꯗꯤ ꯋꯥꯔꯦꯍꯦ ꯃꯌꯥꯝ ꯌꯨꯝ ꯌꯧꯖꯔꯦ ꯄꯣꯠ ꯆꯩ ꯃꯌꯥꯝꯁꯦ ꯊꯥꯡꯒꯠꯂꯛꯄꯗ ꯉꯥꯏꯔꯤ ꯍꯧꯖꯤꯛꯇ ꯌꯧꯔꯛꯄꯗ ꯉꯥꯏꯔꯤ ꯐꯤꯔꯣꯟ ꯑꯝꯇ ꯍꯣꯡꯗ꯭ꯔꯤ ꯊꯧꯖꯤꯜꯂꯛꯄꯒꯗꯤ ꯎꯠꯇ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯈꯥꯗ ꯂꯩꯃꯤꯟꯅꯕ ꯏꯃꯥꯟꯅꯕ ꯑꯃꯅ ꯆꯥꯛꯀ ꯂꯣꯏ ꯊꯣꯡꯕꯤꯔꯒ ꯂꯣꯏ ꯀꯩꯅꯣ ꯇꯧꯔ ꯄꯤꯕꯤꯔꯛꯑꯦ ꯑꯩꯈꯣꯏ ꯍꯜꯂꯛꯄꯁꯤꯗ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕꯤꯔꯦ ꯑꯁ ꯌꯦꯟ ꯊꯣꯡꯕꯁꯨ ꯌꯥꯎꯋꯤꯅ ꯃꯥꯏꯁꯤꯗ ꯑꯁ ꯌꯥꯝ ꯇꯧꯕꯤꯔꯝꯃꯤꯖꯥꯠꯅꯤꯅꯦ ꯌꯦꯟ ꯊꯣꯡꯕ ꯑꯃ ꯌꯥꯎꯔꯦ ꯌꯣꯡꯆꯥꯛꯁꯤꯡꯁꯨ ꯑꯁ ꯎꯇꯤ ꯑꯁ ꯃꯩ ꯇꯥꯔꯦ ꯍꯥꯎ ꯋꯥꯁ ꯑꯞ ꯇꯧꯒꯦ ꯍꯣꯏ ꯋꯥꯁ ꯇꯧꯒꯦ ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯕꯤꯒꯦ ꯋꯥꯁꯨ ꯌꯥꯝ ꯋꯥꯔꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯍꯟꯗꯛꯀꯤ ꯖꯔꯅꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯍꯌꯦꯡ ꯃꯈꯥ ꯇꯥꯕ ꯑꯃꯨꯛ ꯅꯝꯖꯔꯛꯑꯒꯦ ꯕꯥꯏ ꯕꯥꯏ ꯋꯥꯅꯔꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯇꯧꯈ꯭ꯔꯁꯦ ꯕꯥꯏ ꯕꯥꯏ ꯄꯤꯇꯤꯗꯤ ꯕꯥꯏ ꯕꯥꯏ ꯇꯧꯗ꯭ꯔꯦ ꯑꯩꯈꯣꯏ ꯄꯤꯇꯤ ꯑꯁꯣꯝ ꯆꯠꯈ꯭ꯔꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯕꯥꯏ